ngasi Prime Minister Narendra Modi na pukninggi wa man ki vat ngangba taningdre haina kakching kaithal da miyam na radio mai thabaga loinana miyam gi wakat tabidaba Narendra Modi gi pukninggi wa aikoi taningde kuke militant singi su khudak ta handou aikoi lan pamde aikoi shanti pami haiba kholau kaya lauduna khongjang changsinkhre khongjang aduda saruk yakhibi serau makha lekai dage maibam vidyarani leima kaubi amana kuke militant singna mayum makai mai thadok pi khibadage lan jenaraktuna kakching da leiba relief game amada changjafam lauduna leiribi amana hai kuke militant singna micham miyam hatpiba amadi yum kai mai thabibagi thawong chatharakpa tha ama makai helakle kuke militant singa micham miyam ga soknariba lal asida yum kai mai thabikraba aikhoi hoji kadai da leirugadawri asigumba kaya asina maram oiraga kuke militant singa chatnariba su handou Manipur da tangdu leitaba purou micham miyam gi punsi amasung lanthung kallu haibana chingba kholau kaya lauraba fawbada Prime Minister Narendra Modi na wahai ama fawa haidana tumina leisinbagi thawong asi sugya yaningde miyam gi wakat tabi draga maha ki pukning gi wa aikoina tafam sungthok thokte haina su phongdokhi si hauji pokda tha ama hena irang jathara abasida ngasi bokda akoi gi damakta Prime Minister na awaba karima ubidaba akoi gi awaba simagi nakong da tabi daba tawbi daba thabak mayam je akoi sengna yam penja de akoi hauji kadai leidoino lan songnari baje sengna haibada akoi micham ga gi khulai pai ba jingani songnari ba lan je ado hauji pokda su handok piyo adu to piyo na koi mayam wakat ka liba mayam si akoi ngasi bokda Prime Minister gi manara taba leite akoi kamaina leidoino aduna mana man ki baat haiba wa se akoi sukta ta ningde akoi gi nakong sida masak pa uningde